Afghanistan-dagi nupa macha amana plastic bag na saba Lionel Messi gi jersey lituna tournament yaurubadagi Messi na sign tauba asengba jersey tharakhi Indian artist amana mahaki nungsinajbi nupi luhongnabagi damakta kilometer 6000 mu cycle thawduna lakhi Kerala gi school singda water bill haina khangnaba bill khingbagi system ama lei aikhoi gi malem asida khwaidagi sang yamna gold store tauba country asi United States ni Netherlands ki Corpus Museum da aikhoi na changba matamda aikhoi asi mioi bagi hakchang manungda changbaga chap managani asigumlaba interesting oiba fact sing asigi damakta channel asibu subscribe tawbiu. Fact number 1 Indian currency da Mahatma Gandhi gi image ihan hana hapkhiba asi 1969 dani masi mahaki chama suba birthday anniversary ningsingba oina pangthokhibani image asi 1947 da laukhiba mahaki image adu nauna copy tawduna hapkhibani. Fact number 2 Afghanistan dagi chahi 5 ta ngairiba Murtaza Ahmadi kauba nupa macha amana plastic bag na saba Lionel Messi gi jersey lituna angangi tournament amada tharuk yakhi nupa macha asina plastic bag na saba Messi gi jersey litpagi photo asi matam maduda yamna kanna viral chatkhi. Murtaza Ahmadi na hai aina Messi bu nungsi amadi aigi furin na hai madudi Messi na su aibu nungsi masigi matungda Lionel Messi na masamang na sign tauba asengba jersey ama nupa macha adugi damak haraglami. Fact number 3 Tamil Nadu gi Thwduna da laiba Pon Maria Pan kauba barber amana mahaki samkakpham ka aduda TV natraga phone thambagi mahutta apikpa library ama thammi kanagumba miyoi amana mahaki manakta samkakpa lakpada mahaki library dagi direct parabadi thamkakpagi mamal adu 30% discount pi mahangna sumna tawriba asi lairik laisu pabagi hiramda inspire tawibani haina mahangna phongdokhi mahaki effort asibu Prime Minister Narendra Modi na thagatpa phongdokhi. Fact number 4 nupa amana mahaki nungsinabi nupi luhongnabagi damak kilometer 6000 mu cycle thawduna laklaga nupi adubu nakhi masigi matungda makhoi ani luhongkhi. Nupa asi Indian artist amani mahaki mamingna Pradyumna Kumar Mahanandiya kawi mahangna cycle thawliba asi Sweden phawani matam adu 1977 dani Swedish nupi asigi mamingna Carlot Von Skatbin kawi makhoi ani asi Delhi da ihan hana thengnakhibani nupi asina Sweden da hankraba matungda Pradyumna Kumar na mahaki leijaba pumnamag yon thoklaga cycle ama leirami masigi matungda mahangna cycle adubu thawduna Pakistan Afghanistan Iran amadi Turkey mathang lanthoklaga Sweden yorakhi. Fact number 5 maming chalaba film star Akshay Kumar na mama mapa leitraba nupa macha amagi mahi masing tambagi responsibility pumnamak laukhre. Movie shoot ama chatharingai manungda lairaba nupa macha amana mahaki car chamthokpa adu Akshay Kumar na urami mahangna chensilaktuna nupa macha aduda wahang khara hanglaba matungda mahakpu hotel da puduna pija pithak tawrami matam asida nupa macha adudi kiduna kaplami amadi mahakpu hatpi danaba hairami makhata na mahak kari amata charaktaba numit nini sure hairami masigi matungda Akshay Kumar na nupa macha adubu boarding school amada tharami mahagi mahi masing tambada changadaba sel pumnamaki responsibility pugani hairami. Fact number 6 Kerala gi school singda water bill haina khangnaba bill khingbagi system ama lei. Water bill asi 10:30 am amadi 2:30 pm haiba matam sing asida nongmada anirak khingi. Bill hek khinglakpaga chatra singna tawramba mathau sing leplaga ising thai masi chatra singna
school numitsinda dehydration, headache amadi atopa health issuesing thoktanaba ising chang naina thakpagi habit lainabani. Masina concentration amadi energy level hengadhanbasu ngami. Fact number 7. Claudio Bairadi Oliveira kauba Brazilian nupa ama poglakpa matamda makokna makharomda yungthaduna poglai. Masi yamna tangna thokpa arthrogryposis multiplex congenita kauba condition amanani. Masina mahaki makok asi matam pumbagi oina makharomda yungthaduna lay. Mahak 1976 ta pokhibani. Mahak pokpa matamda doctor singna mahaki mamada mahakpu kari amata pija pithakpa tawdana matomta sijakhinaba hairami. Adubu mahaki mamana madumakti tawramde. Asumna chawkhalaklaba matungda mahak haujikti accountant ama oire. Masigisu mathakta international gi oina motivational speaker amasu oiba ngamkhi. Fact number 8. Aikhoigi malem asida khwaidagi sang yamna gold store tawba asi United States ni. Country asida gold reserve 8,100 metric tons hena store tawri. Yamlaba sana sing asi tongan ba secure oiba mafam singda store tawi. Mafam sing adudi Federal Reserve Bank of New York, Kentucky da laiba Fox Knox amadi New York da laiba West Point ni. Mafam sing asigi manungda the Federal Reserve Bank of New York's ball asi malem asida khwaidagi sauna gold storage facility laiba mafam ni haina launai. Fact number 9. Malem asigi oina most muscular woman mingthol phangkhrabi nupi asi Russian bodybuilder Natalia Kuznetsova asini. Mahak hauzik 31 years sure. Mahaki extreme size amadi strength asina mahakpu miyamna Amazon ka haina toina kaunai. Bodybuilding amadi powerlifting gi competition tholakpa matamda mahak asi khwaidagi heaviest oiba female bodybuilder ama oina yamna toina ui. Fact number 10. Malem asigi khwaidagi expensive oiba haibadi khwaidagi tangba wedding cake asi Dubai da sakhi. Cake asi Debbie Winghamna sabani. Aduga masi 182 centimeters wangi. Masigi arumbana 120 kg ni. Cake asi white gold setpa kaina amagi mawongda sabani. Cake asigi mamalna $1 million ni. Luhongbagi kaina manba cake asida edible diamonds 1000x na saba bucket ama amadi chocolate 20 kg yauri. Fact number 11. Netherlands da laiba Corpus Museum asi Human Biology Interactive Museum amani. Museum asida aikhoina changba matamda aikhoi asi miyoibagi haksang manungda changbaga chap managani. Aduga museum asina education amadi entertainment animak provide tawi. Museum asi 2008 ta Queen Beatrix na hangdokhibani. Asigumba makhalgi museum asi Corpus Museum na malem asigi ihan hanbo oire. Fact number 12. Aikhoina mobile phone sing asi dark mode ta thamba asina aikhoigi mit sokpa hanthanbata natana aikhoina sizinariba phone sing asi chawrakna 20% ingthahali hairi.